Irangna maram oiduna lau uhodaba mitaygi lawfamsing kukisingna lau unaba thabak paikhatpa hore. Pawasi ngasi nungthil phongkhiba Kangleipaki Maira Pausiadagi lawkhatchabani. Imphal East District ki Lamlai Police Station ki manungchanna sabungko khunaw amade Sangram kuki khulani gi marakta leiba mamang sahida Kanglup anigi akanba lan asina maram oiduna lau panba ngamawduna leiba lawkol sing kuki militant singna lau panaba thabak paikhatpa horakle haire. Khunja singna phongdorokpagi matungina de nahal nungthil pung 4 yankhairom taba matamda kuki militant singna singdagi kumtharaklaga mitaygi oina leiriba labuk singda hauba napi singbi sing mai thadokpagi thabak sathaba hauke. Loinana mamang sahida lau uba ngamdaba mitaygi lawpham sing adu lau unaba sem sabagi thabak paikhatki haire. Pawasina hairiba chingyanga naknana leiba lawkol sing ase mamang sahidagi hauna ngasi phauba mitay singna changduna masa masagi lawphamda lau ubagi thabak paikhatpa ngamdana leirakhe. Loinana lawkon sing adu napi singnang haujinduna pumsong songduna leiba mafamne hairiba mafam sing asida kuki militant singna kumtharaktuna napi singnang mai thadoklaga lau unaba thabak paikhalakpani haire. Amaromda sabungkho khunawga lonana leiriba mitaygi khulsingi mamang thangba kuki singna tariba chingi saruk sing haibade Sangram Tuichin amade Faimolgi chingi chingmaigi saruk sing kuki militant singna nahaldagi hauna lamai thadoktuna pochai thanaba thabak paikhatpa haukhre loinana haujik pam haidokpagi thabaksu yamna kanna chathari haire. Panba yabade Sangram Tuichin amade Faimol hairiba sabungkho khunawgi maning thangba chingi sarukta leiriba kuki sing ase mamang sahida Kanglup anigi lan asi hek haurakpadagi mafam aduda bunker saduna leiramba kuki militant sing loina takthokkhibadagi kuki sing amata mafam aduda changlakpa ngamdana leirakhibane. Adubu ngasi numit nini humnigi mamangdagi khulai paiba kuki militant sing mafam aduda changlaktuna pam haidokpa amade chingmaida hauba upalwa pal sing mai thadokpagi thabak asi chathaba haurakibani haire.